Kohurgumba sasinaba right group singna atamnana miyoibagi hakki wafam invoke tauri haina kokomina fongdorakli. Manipur yauna state amasung union territories kunithoida SIR gi ahum suba tangkhak pangthoknaba sem sakre. Tronglawbida bom pokai handuna misi mina asok apan yawan kraba matung IED ani amuk hana pangkre. National Technology Day numit ka mari lainana researcher singi lunar robotic project ta thagatpa phongdokre. Amasung aina thingkraba lalholop ki CP ki cater ama security forces na fare kusukulai kaya fagat pangamkre. Kurumzari ISCOM MANIPURI pau meeting tabiri pa khwaipum namakpu taramna okchiri hauzik pau sandokna pizari Kamjong district ki Myanmar ga tainaba khul ahum Myanmar based tauba Kuki National Army Burma KNAB amasung group asigi chatminaba Kuki militant sing tha asigi tareta drone season aduna amadi nongmai kapsinduna attack chathaduna yum kaya mai thabagi Thogdokka mari lainana Kohurna Fongdokhiba Wafam Coordinating Committee on Manipur Integrity Kokomina Kanba Mawongda Yaningdaba Fongdokladuna Kohurgi Wafam asi miyamna lana sandokpa Indo-Myanmar border da Kundariba Yelho Furup Kunza Singda Cross Border Terrorism Chathariba Kuki Militant Singna Tatana Otpi Naibiriba asigi ground reality sing Thaidok Naba Hotnabani Haina Kokomigi IPR Subcommittee gi Convener PH Siamachana Kudyek Piduna Thadorakpa Cheryl Amana Fongdorakli Cheryl Asina Makha Taraduna Kohor Gumba Sasinaba Human Rights Group Singna Atamnana Miyoi Bagi Haki Wafam Invoke Tauri Aduga Border gi Sarukta Lairiba Indigenous Community Singi Matakta Hanjin Attack Chathaba Nam Haduna Sel Lauba Akiba Pokhanba Amasung Hingsagi Thabak Sing Chathaduna Lanje Nahanba Matamda Tumina Laisilli Miyoi Bagi Hak Haibasi Arms Aggression gi Chungoi Natraga Extremist Activists Singbu Kupsin Nanaba Kutlai Oheloidabani Hairi Kokomida Karim Nabagi Mahutta Daita Leiba Civil Society Group Singna Indo-Myanmar Frontier Paringda Hena Akanba Border Security Lehanaba Foreign Origin Armed Insurgency Sing Kudakta Neutralize Tawanaba Micham Singi Punsi Ngak Senaba Amadi Kunda Leitaba Amasung India ki sovereignty threat tauriba cross-border militant activities sing transparent oina thigarhanaba amatta oina dabi tauminagadabani hairi Manipur Miyam Santi Security Amasung Asengba Fangfam Toi Amasung Political Natraga ethnic cover gi Makada Hingsagi Tabak Tauriba Propaganda Ohenba Pamde Leibak Asigi Territorial Integrity Amasung Internal Security da Singnaba Leirigai Chairak Asida Narrative Manipulations Chathabana Lamdam Asida Public Mistrust Hena Lehanbaga Loinana Lamdam Asida Makatana Destabilized Taugani Hainasu Cheksin Wa Thamlakli Kohur Amasung Manaba Lup Singna Jiribamgi Mihata Nupi Amadi Angang Punna Taruk Tamtina Hatkiba Tronglawbida Yamna Piklibi Angang Ani Hatkiba Amasung Ukrul District ki TM Kasomda Tangkul Micham Ani Hatkiba Yauna Manipur da Thokliba Hingsagi Thogdok Singda Yaningdaba Fongdok Pagi Wafam Amata Leikide Akhanaba Matam Karada Thabak Tawduna Kohurgi Justice, Peace, Amadi Human Rights ki damak lepli Hairakpada Kokomina Kadai Fauba Thazaba Yabage Haibadu Takchare Loinana Human Rights Haibasi Conditional Natraga Politically Convenient Oina Lauroidabani Hairi.
Manipur yauna state sing amasung union territory kunithoida voter list special intensive revision SIR gi ahum suba tangkaki thabak sing lakliba numit kharani asida nabagi damak Election Commissions of Indian ECI na sem sare haina commission asigi officer amana fongdokre voter koti nifu revision Taugadoriba Thabak Asi, Kerala, Assam, Puducherry, Tamil Nadu, amasung West Bengal gi Mikhal Leibana Matam Khara Tinthaduna Laikibani, Adubu Numit Kharani gi Manungda, SIR gi Thabak Asi Hauragani, Haujik Faubagi Leibak Asigi Oina, State Tara amasung Union Territory Ahumda SIR. Asi pangthokre SIR pangthokraba state amasung union territories sing adudi Uttar Pradesh, West Bengal, Tamil Nadu, Rajasthan, Chhattisgarh, Kerala, Puducherry, Andaman and Nicobar Island, Lakshadweep, Gujarat, Madhya Pradesh amasung Bihar ni masigi mathakta Assam gi oinasu SIR pangthokhiba SIR gi thabak asida punna voter koti maudra mapan rom revision tauba ngamkre lemhoriba voter koti nifu rom asi puna state tarataret amasung union territory mangagani haukiba February tara mapanda EC na state amasung union territory kunitoi ki SIR pangthok naba thaurang taukrabani thabak asi April dagi haunaba thaurang taurambani hairiba thabak asi loibaga loinana Thabak asigi state amasung union territory khudingmakta voter revision gi thabak asi losilagani hiram asiga mari lenana ECI na Andhra Pradesh, Arunachal Pradesh, Chandigarh, Dadra and Nagar Haveli, Andaman and Diu, Haryana, Himachal Pradesh, Jammu and Kashmir, Jharkhand, Karnataka, Ladakh, Maharashtra, Manipur, Meghalaya, Mizoram, Nagaland, Delhi, Orissa, Punjab, Sikkim, Tripura, Telangana, amasung Uttarakhand ki Chief Electoral Officer singda haukiba chahi ki June thada aiba cherol thaduna Pan India SIR voter list order thokibani tongan ba maram kayana SIR pangthokpagi matam asi hongdok hongjing tawduna lakhibani Bisnupur District ki Moirang Police Station ki manung chanba Tronglaubi awang lekai da yamna piklibi angang ani bom pokai handuna sihan kraba matung ngarang Tronglaubi maning lekai Guru Khana Khulda mi leinadraba yum ani da masak khangdaba singna yamna sakti leiba improvised explosive device IED ani fangba ngamkre hairi Tronglaubi Khul asi ingkom jalising aniga supna kunhumdoi gi megi ahumdagi haukiba kanglup ki irang asina maram oiraga Khul asida leiramba yumnak yangkhairom khundaduna leirambadagi lanjen nangkhibagi yum ayamba mi leinadana leikibani ngarang mi leinanaba yum anida fangkiba IED sing adu yum sing adugi mapu singna yum sing aduda changduna leinabagi damak sitok sendokpa thodok tauba matamda fangkibani hairi tungda Moirang Police Station na IED fangbagi pau hek fangbaga CID Technical Bomb Disposal Squad BDS ki personal singa pau faunaraba matung mafam aduda laktuna hairiba IED ani adu asoi angam yaudana ngarang numit yungba matung pung 12:04 taba matamda diffuse toki hairi Tawdok asiga mari leinana Moirang Police Station na makha taba investigation sing chathaba haukhre hairi laikai asigi miyamna fongdorakpagi matung inna IED sing adu militant sing na khul adu kunja sing mayumda hanjinanaba hotnabada aki akhang pokhanaba plan tauba oiramba yai hairi kunja sing na makha taraduna makhoina numit kharani gi mamangda mayum sing da changduna sengdokpagi thabak sing tauringai matamda militant singi chingnaba singna uki ngarang fangkiba IED asi khunja sing mayumda changba ngamnabagi damak plan tauba ngamdanabagi damak plan tauba oiramba yai hairi militant singna bomb plan tauduna thamliba yum sing adu ningthaujam ibom cha chahi yangkhai mari amasung rambo chahi kuntra taruk kauba miyoi singi mayum singdani hairi
University of Adelaide, Australia, hauzik PhD researcher amasung space architect oina research tauriba state asidagi Albert Raskumarna paikatliba human robot collaboration for lunar infrastructure development asida Governor Ajay Kumar Bhalana ngarang observation taukiba National Technology Day ga mari leinana thagatpa phongdokre Governor na X ta thagatpa post amada Albert Raskumarna paikatliba project innovation resilience amadi chokot khongthang singda Manipur Risingi Haithoi Singthoiba Uthokpani Hairaduna Lamdam Asigi Naha Singna Global Space Research Singda Inspiration Piduna Achoba Manglan Amada Akiba Yaudana Masak Naiba Technology Sing Tungi Oina Thamba Ngamlagani Hairi Albert Raskumar Hauzik Australian Rover Challenge 2026 da Human Robot Collaboration for Lunar Infrastructure Lamda Mahaki Research Present Tauriba Misak Amani Mahakna Side Quest Haibadi Mitna Uba Ngamba Virtual Reality System Sizinaduna Lunar Gi Conditioned Capture Togduna Sustainable Structure Sing Sanabagi Damak XR based simulation platform sing developing taubada focus tauriba misakni mahaki project asina tungi space missing sing da coordinated human robot system sing sizinaduna Prithvi wangmada research taunaba hotnabani Albert Raskumar School of Planning and Architecture and the University of Houston Mahai Tamduna Architecture Robotics amasung extended reality technologies ki lamda research tauduna tungi space infrastructure sing amasung extraterrestrial habitat sing Tizinaba Taurang Tauri, Governor Gi Post Aduda Asigumba Innovation Sing Asina India Chaukatlakliba Scientific Progress Amasung National Quantum Mission Sing Asinasu Research Amasung Anoba Technology Sing da Akanba Meeting Tamli Haibadu Utokli Hairi National Technology Day Asina Country Asigi Scientists, Engineers, Innovators amasung naha singi afaba wakalon sing asigi contribution sing adubu masak khangna thagatpa phongdokpaga loinana nation building da chauna saruk yari haibadu uthokpani haina governor na phongdorakli Manipur Police amasung Central Security Forces singna state asida law and order ningthina ngakpa ngamnabagi damak Ching amasung tampaki chingnaba mafam singda lepa leitana counter insurgency operation sing chathari ngarang Kakching district ki Iringban Hawairo awang lekai da chathakiba search operation da security forces na aina thingkraba lalholobt Kangleipak Communist Party KCP Taibangan bagi active cadre ni haiba leisangthem Ibungo Singh Chahi Yangkai, Iringban Hawairo Awang Lekai, Kakching District Asing Arang Faba Ngamkibaga Loinana, Mangondagi Automatic Rifle Ama Yauna, Firearm Mari, Tongan Tonganba Nomai Singi, Empty Magazines Kuntra Taruk, 51 HE Bomb Ama, Pera Bomb Ani, Detonator Taramatoi, Latot Cell Mari, Amasung, Tongan Tonganba Nomai Sing Life Round, Listing amaga chamapan ga modra humdoi amasung mobile phone ama fagat pangam ki hairi. Imphal Master Plan Vision 2024 ga iroina na paikhat kiba Imphal Ring Road Project asigi fund sing matam chana government asina thadok pidabana Maram Oiraga project asi paikhatpada khudong chadaba kaya mayok nabaga loinana project asi losinbada matam thintahanba yana leiri hairi government na project asida paikhatliba lupa koti kayagi public works department bu implementing agency oina khankibani punna lupa koti lising amaga chatret ka humfu changadaba project asigi manungda lupa koti chatret ka kuntra mari dasmik maudra mathoina public work kini aduga lupa koti chamriga nifu taret dasmik ani nipan asina environment mitigations amasung green transport social safeguard amasung Asian Development Bank ADB technical assistance singini hairi project asi paikhatpada executing agency da project asi ki apunba senfam gi 10% advance oina pigadabani aduga project asigi total cost oiriba lupa koti lising amaga chahumga modra humdoi amasung state government ki oina lupa koti lising amaga chahumga
nipan gi mangjoknana pigadaba aduga senfam asigi interest components na government India na pigadabani hairi Manipur government na ADB gi matenga loinana kilometer yankai mathoi dasmik ani ahum sangba Imphal gi ring road project asi chahi asigi December thada loisenana ba pandam thamkibani project asi mamang chahi ingkum jalising aniga supna kunmanga gi February thadagi hauna paikhatpani Project asina Imphal City da traffic congestion sing toina thokliba asi bypass sing semgatuna kokhanaba paikhatpa project amani project asina Imphal City da traffic congestion handuna e-vehicle promote tauba amasung miyam gi punsi sing quality leina hinghanba gi pandamda loinana miyamna kaithel sing healthcare amasung mahai tampham sangsingda apanba yaudana chatpa ngamhanba amasung thabak piba amadi sel thumgi fibam faganhanbagi pandam singsu thamli State government na revised pay ROP 2016 implement Taubagi Mayokta Tha Asigi Taranipandagi Hauduna All Manipur Excise Employees Welfare Association na Excise Department Asigi Oina Matam Kaktaba Cease Work Strike Chathaba Hauragani Haina Laukthokre Pay Revision ga Mari Lainana Association Asina Hanjin Mari Laina ba Government ki Authorities Singda Haizaduna Lakibani Revised Pay 2016 Implement Taubagi matangda paladuna association asina hai excise department gi oina hanjin mari leinaba government authorities singda revised pay ROP 2016 implement taubin na ba haizaduna lakhibani adubu haujiti department asigi employees sing yamna pendre maram asina matam kaktaba cease work asi haunaba warep laukibani hairi tha asigi taranipan dagi chathaba Haugadoriba cease work strike asi government ki oina revised pay structure gi matangda tang taba ama thabak oina paikhatriba fauba amadi revised pay structure asi 2024 gi January thadagi haugadabani hairi revised pay structure dabi gi mathakta employees singna police personnel singa manaba mawongda excise employees singda ration money sing piba Tha tarahumdoi salary benefits sing fanghanba haibana chingba dabi singsu yauri Suryabara Sana Kela Kendra SSKK Langjing Achauba Awang Lekai na Ministry of Cultural Government of India under EFPGS 2024-2025 na sponsor tauduna Panthoibi Jagoi Langjing Achauba Awang Lekai Community Hall da Miyamda Khudol Tamduna Utkre Panthoibi Jagoi Miyamda Utpagi Thauramduda Fanjobam Iboton Singh, Sangit Natak Academy Awardee and retired Pradhan Guru JNMDA, M. Biseswar President IPSA Kanglei Park, Y. Tiken President Loyalupt Kanglei Park, na Mathang Sitna Chief Guest, President Amasung Guest of Honor Oina Sarukiaki, Chief Guest ki Warol Piraduna SNA Awardee, Fanjobam Iboton na Haikibada, Haujiki Matamda, Hagwadlagliba Angang Singda, Art and Culture gi Maramda, Mamutana Kanghanba Mathautai, Culture gi Maramda, Kanglaba Tungda, Nungsi Chanaba Puraktuna Punna, Hingminabagi Wakalon Lakani, Manipur gi Lejariba, Fajaraba Art and Culture Sing Asibu, Kaihandaba, Ningtina Thamnaba Honabada, Hogalakliba Angang Singi, Togdang Chawi, Ngasi Utkadauriba Panthoibi, Asimaksu, Hauziki Matamda Yamna, Matang Chai, Zagoi Asina Miyamda, Piningliba Wahantok Adu, Aikoi Pumnamak, Kupna Nainaba Changi, Manipur Ingna Chikna Lainaba Hotnabada Art and Culture gi Thaudang Yamna Chawi, Haiki Bagaloinana, Tauramgi Loisilakpada, Panthoibi Jagoi Miyamda Khudol Tamduna Utki.
Imphal West District ki manung chanba langjing achauba leiba all age home gi ima singbu ikai khumnaba utba oida ngarang numidang ima singi numit thauram pangthokre thauram aduda Padma Shri awardee Namairakpam Kunjarani na Athoiba Mithungland W Nandini Devi second in commandant 86 BN CRPF amadi RK Maipaksana Singh advisor all age home langjing achauba na akhanana Mithungland amadi home Asigi President D. Dr. Mayingbam Kamala Devi na Thauram Mapu oina Sarukyaki, Thauram Aduda Athoiba Mithungland oina Sarukyaki bi Padma Shri N. Kunjarani na Phongdokhibada, Malemgi ima haibasidagi henba ama amuk leite ima singbu luna tauriba, luna ningliba macha amatana, Malemsida crime gi thabak khak taurakloi, ima bu nungsiba masak khanglaktraba miyoi singna fataba Hainabida mai onsinbagi chang wangani aikoina aikoigi ahal oireba ima singbo ngasi atum hau pijaduna ima singda khurumzaba fangjabasina malemgi imagi numit thauram pangthokpagi mahai yale en kunjarani na makhatana phongdokhibada ngasigi malemsida angakpa thongdok wathok kaya aikoina tari uri amadi thengnari mama oibi kaya amana thabum tara napuraba Gapolakpa macha kaya minungsi leitana hatokpa minungsi leitana mi udana mafam singda lotna hundoktuna thamlamba na chingba thaudong sing leptana chatharakpa khwaidagi tawhaidaba thabakni ngasi malem imagi numit thauram asida mama oibi singda pijaningba paujeldi mama oibi singna macha oibi singbo matam chukpada minungsi galoinana loinabiu Macha oiba oibi singnasu mama oibi singbu ishwargumna khanbiyu masi oiba taragati society asi manglomda changsilakani akhanaba Mithungland oina saruk yakhibi W Nandini Devi 86 BN CRPF na phongdokhibada ima singbu nungsiba ngamlaba matamdata malem asi ing tappa purakpa ngamgani maram asina nupa oiba singna nupi oiba singbu ima magni khanna thak wangna thambibaga loinana ikai khumnabiyu Ningsingba yabadi ngasigi thauram adugi manung channa all age home asida leiribi asonbi ima anigi mafamda home asigi legal advisor G Gangarani Devi na chaisu ani khudol tamna khutsinaki Loisilakpada maru oiba pau amukahana pizari. Group singna atamnana miyoi bagi hakki wafam invoke tauri haina kokomina phongdorakli Manipur yauna state amasung union territories kunitoida SIR gi ahum suba tangkak pangthoknaba sem sakre Trong laubida bom pokai handuna misi mina asok apand yawan kraba matung IED ani amuk hana fangkre National Technology Day numit ka mari lainana researcher singi lunar robotic project thagat pa phongdokre Amasung ay na tingkraba lalhawlop KCP gi cater ama security forces na fare kutsukulay kaya fagat pangamkre.
ꯄꯨꯡꯖꯥ ꯑꯁꯤ ꯐꯥꯎꯕꯗ ꯄꯤꯖꯕ ISCOM ꯒꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ